अंड्रो केंद्र की मनुंग चनबा ngaryandage yaripok phawgi lambi paring laingak na sembidabagi mayokta thasigi 13 dage lambi thinggi khongjang changsilakli ngasi sumiyamna lambi meyai da mai thaba amadi lambi tokhaiduna protest tokkhrai ngarang numidang Jammu amasung Kashmir gi Uri amadi Rajouri sector da Pakistan gi lanmi singa khutongna bagi thogdokta Bharat gi lamina Pakistan gi lanmi ahum hatkrai Imphal More lambi paring gi tenokpal da ngase yu khangogdana jingning khairakpadagi lambi chathok chasin da chauna akaiba thoankhrai lambi semjin bagi thabak kana chathari athauba pebam chitaranjan mangang laikhidabage dramanga suba ningsing thorom MSF na sinduna ngasi mahaki ponofum lamdam oiriba kwakaitel takhelamam lekai amadi ningsing kubam oiriba Bishnupur da pangthokli Naga taba lamsing amato oina punsinaba lambi yatlase haina ngarang Nagaland da pangthokhiba Bharat ki 63 suba ningtam palan thorom da Nagaland gi Chief Minister Nephew Riona Naga miyam da section 1 thamkhrai Nagaland gi Deputy Chief Minister Waipato na ngarang nupi angang mari leinana thokpa cyber crime dage ngakthokpa ngamnabagi pandam da Jammu Kedima Police Complex da leiba Police Training School da Cyber Forensic Lab kam Training Center ma hangdokrai Sahi asigi October 18 dage Delhi Transport Corporation amade cluster bus sing free da tonghalagani haina ngarang pangthokhiba Independence Day gi thorom da Delhi gi Chief Minister Arvind Kejriwal na lokthokre ngarang numidang Assam gi Biswanath District ke Bhagmari da leiba Bharat Petroleum Depot ki mamang da Assam Finance Minister Himanta Biswa Sarma ge convoy chatpa gari na thomda bike thogun lakpa me ani shire amana soklai Tripura University ki Professor Moti Kapurna classroom da mahiroi sing da Karachi tobagi video clip social media da viral oirakpadagi photo adu Tripura Times na phone ubadagi oja adu suspend tawkhrai koisau narbo oja aduna lusingba khutpu amana ngarang numidang Agartala da phongba Tripura Times ki office da landaram bata natana staff sing furam lai